ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯒꯅꯤ ꯈꯪꯗ ꯊꯥꯡꯈ꯭ꯔꯦ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃ ꯍꯜꯂꯛꯄ ꯌꯥꯔꯣꯏꯗꯕ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯃꯥꯒꯤ ꯂꯝꯕꯤꯗ ꯀꯔꯤꯕꯨ ꯇꯝꯂꯝꯗꯧꯔꯤꯕ ꯇꯤꯡꯈꯪꯅ ꯊꯜꯂꯕ ꯂꯝꯕꯤꯁꯤ ꯅꯥꯏꯇꯣꯝ ꯆꯠꯄꯗ ꯋꯥꯔꯕꯒꯤꯔ ꯑꯁꯨꯛ ꯊꯨꯕ ꯐꯤꯔꯦꯞ ꯑꯃ ꯏꯊꯥ ꯊꯥꯖꯗ ꯂꯧꯈ꯭ꯔꯤꯕꯁꯦ ꯊꯃꯣꯏꯅ ꯌꯥꯅꯤꯡꯅ ꯊꯥꯡꯈ꯭ꯔꯕꯁꯨ ꯊꯣꯛꯂꯛꯄ ꯈꯨꯗꯤꯡ ꯃꯥꯌꯣꯛꯅꯕ ꯉꯝꯗꯧꯔꯤꯕ꯭ꯔꯥ ꯃꯍꯥꯛꯅ ꯄ꯭ꯔꯤꯌꯥꯅ ꯂꯦꯝꯕꯤꯅꯗꯤ ꯃꯥꯒꯤ ꯈꯪꯅꯕ ꯅꯨꯄꯥꯗꯨꯗ ꯄꯨꯟꯅ ꯆꯠꯈꯤ ꯍꯥꯏꯌꯦ ꯅꯠꯇꯦ ꯅꯨꯄꯥꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯪꯕꯨ ꯈꯪꯕ꯭ꯔꯣ ꯅꯨꯄꯥꯗꯨꯕꯨꯗꯤ ꯌꯥꯝ ꯐꯕꯅꯤ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯕꯅꯤ ꯑꯩꯅ ꯃꯨꯟꯅ ꯈꯪꯉꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯍꯧꯅꯕꯤꯅꯦ ꯆꯦꯟ ꯆꯣꯡꯕ ꯇꯧꯖꯔꯝꯂꯗꯤ ꯐꯩ ꯑꯩ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯏꯕꯦꯝꯃ ꯅꯨꯄꯥꯗꯨꯒ ꯆꯠꯈꯤ ꯍꯥꯏꯕꯅꯤꯅ ꯆꯦꯜꯂꯝꯗꯧꯕ ꯃꯥꯜꯂꯤꯗ ꯏꯃꯥ ꯐꯔꯦ ꯐꯔꯦ ꯍꯌꯦꯡ ꯐꯥꯎ ꯌꯦꯡꯂꯁꯤ ꯃꯥꯁꯨ ꯐꯣꯟꯗꯨ ꯐꯥꯎꯗꯤ ꯄꯥꯏꯔꯒ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯛꯄꯗꯤ ꯃꯌꯥꯏꯗꯅ ꯁꯣꯝꯅ ꯄꯥꯔꯤꯅ ꯌꯥꯏꯁꯅꯥꯕꯨ ꯄꯨꯔꯒ ꯂꯥꯛꯄꯗꯨꯗ ꯄ꯭ꯔꯇꯤꯃꯥꯗꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ ꯃꯥ ꯑꯁꯥꯎꯕꯗꯨ ꯎꯠꯊꯣꯛꯄ ꯇꯧꯗ ꯃꯈꯣꯏꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯝꯃꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯅꯐꯤꯒꯗꯣ ꯍꯣꯡꯗꯣꯛꯂꯔꯣ ꯌꯥꯏꯁꯅꯥꯕꯨ ꯐꯤ ꯑꯍꯟꯕ ꯍꯣꯡꯗꯣꯛꯍꯜꯂꯒ ꯄꯥꯔꯤꯒꯤ ꯀꯥꯗ ꯄꯥꯔꯤꯒꯤ ꯃꯆꯟꯅꯨꯄꯤ ꯄ꯭ꯔꯤꯇꯤꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯍꯜꯂꯤ ꯄꯥꯔꯤꯕꯨ ꯅꯥꯀꯟ ꯑꯃꯗ ꯃꯃꯥꯅ ꯄꯨꯊꯣꯛꯄꯤꯔꯝꯃꯤ ꯏꯅꯝꯃ ꯅꯪꯁꯦ ꯌꯥꯝ ꯐꯖꯩꯉꯣ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯃꯣꯏꯊꯦꯡꯒ ꯇꯧꯕꯤꯔꯒ ꯐꯥꯕꯤꯔꯛꯏꯔꯣ ꯅꯠꯇꯦꯗ ꯏꯁꯥꯅ ꯌꯥꯅꯔꯒ ꯂꯥꯛꯄꯅꯤ ꯅꯪꯁꯦ ꯅꯃꯤꯠꯇꯨ ꯇꯥꯡꯂꯝꯗ꯭ꯔꯗꯤꯅꯦ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯧ ꯑꯣꯏꯕꯗ ꯆꯞ ꯆꯥꯅꯔꯗꯧꯅꯤ ꯑꯗꯣ ꯃꯤꯠ ꯇꯥꯡꯕꯅꯤꯅ ꯆꯟꯅꯗꯧ ꯃꯥꯟꯗꯦꯕꯣ ꯁꯛꯅ ꯆꯥꯕ ꯌꯥꯕ ꯅꯠꯇꯦꯗꯣ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡꯗꯨ ꯃꯛꯁꯤꯜꯂꯛꯏ ꯏꯄꯪ ꯄꯪꯕ ꯏꯕꯨꯡꯁꯦ ꯐꯥꯔꯒ ꯂꯩꯔꯛꯅꯤꯅ ꯂꯩꯔꯛꯂꯤꯕ ꯃꯤꯇꯥꯡꯕꯤ ꯅꯪ ꯍꯦꯟꯅ ꯉꯛꯆꯈ꯭ꯔꯦ ꯅꯨꯡꯉꯥꯏꯅꯤ ꯈꯟꯅ ꯅꯝꯂꯩ ꯂꯩꯔꯛꯂꯁꯨꯅꯦ ꯅꯨꯡꯉꯥꯏꯕ ꯐꯪꯗꯅ ꯃꯥꯡꯒꯗꯧꯔꯕꯅꯤ ꯄꯨꯟꯁꯤꯗꯣ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨ ꯀꯜꯂꯕꯁꯨ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗ ꯇꯨꯃꯤꯟ ꯇꯥꯗꯨꯅ ꯐꯝꯂꯤ ꯂꯩꯀꯥꯏꯗꯨꯗ ꯅꯣꯏ ꯏꯃꯨꯡꯅ ꯀꯔꯝꯕ ꯂꯝꯆꯠ ꯁꯥꯖꯠ ꯆꯠꯄ ꯅꯣꯏꯒꯤ ꯅꯃꯥꯅꯄꯥꯗꯨꯅ ꯀꯔꯤ ꯇꯧꯕ ꯑꯩ ꯌꯥꯝ ꯃꯨꯟꯅ ꯈꯪꯉꯤꯅꯤ ꯑꯗꯨꯅ ꯅꯪꯁꯨ ꯃꯥꯒꯤ ꯃꯆꯥꯅꯤ ꯂꯝꯆꯠꯇꯨ ꯍꯌꯦꯡꯋꯥꯏ ꯆꯠꯂꯣꯏ ꯍꯥꯏꯕ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯕ ꯃꯤꯇꯥꯡꯕꯤ ꯅꯪꯅ ꯏꯃꯨꯡꯁꯤꯒꯤ ꯃꯧ ꯑꯣꯏꯕꯒꯤ ꯋꯥꯈꯜꯗꯨ ꯊꯥꯗꯣꯛꯑꯣ ꯃꯤꯃꯥꯟꯅꯗ꯭ꯔꯦ ꯈꯪꯂꯗꯤ ꯅꯗꯣꯝ ꯍꯤꯡꯖꯧ ꯌꯥꯗ꯭ꯔꯣ ꯂꯨꯍꯣꯡꯅꯕ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏ ꯅꯁꯥꯅ ꯈꯪꯅꯅꯦ ꯇꯧꯒꯗꯕꯅꯤ ꯑꯩ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦꯕ ꯑꯀꯟꯕ ꯋꯥꯍꯩ ꯃꯌꯥꯝꯗꯣ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯩꯍꯧꯔꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯗꯣꯝ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯤ ꯑꯃꯒꯨꯝ ꯌꯥꯝ ꯇꯣꯜꯂꯕ ꯑꯃꯒꯨꯝ ꯇꯥꯔꯛꯂꯦ ꯄꯤꯔꯥꯡꯁꯨ ꯇꯞꯅ ꯀꯞꯆꯧ ꯐꯦꯅ ꯀꯞꯆꯧ ꯅꯔꯥꯜꯒꯤꯅꯤ ꯅꯪꯅ ꯀꯞꯂꯤꯕꯗꯣ ꯅꯔꯥꯜꯒꯤꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯀꯔꯝꯕ ꯄꯨꯟꯁꯤꯅꯣ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯑꯃꯠꯇ ꯂꯩꯔꯔꯣꯏꯗ꯭ꯔꯥ ꯊꯥꯡꯂꯨꯕ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯇꯤꯡꯈꯪ ꯉꯥꯛꯇ ꯁꯛꯂꯣꯟ ꯌꯥꯝꯕ ꯃꯤꯑꯣꯏꯕꯒꯤ ꯃꯥꯏꯊꯣꯡ ꯎꯗꯅ ꯍꯤꯡꯂꯨꯕ ꯑꯩꯅ ꯂꯥꯟꯕꯅꯤ ꯃꯤꯅꯝꯕ ꯑꯣꯏꯔꯝꯂꯦ ꯇꯥꯏꯕꯪꯄꯥꯟꯁꯤ ꯄꯨꯝꯅꯃꯛ ꯈꯪꯂꯨꯗꯕ ꯑꯩꯅ ꯂꯥꯟꯕꯅꯤ ꯀꯞꯅ ꯀꯞꯅ ꯋꯥꯈꯜꯗ ꯈꯜꯂꯤꯕꯅꯤ ꯃꯗꯣꯝ ꯀꯥ ꯑꯗꯨꯗ ꯇꯔꯛ ꯇꯔꯛ ꯃꯇꯣꯝꯇ ꯇꯥꯁꯤꯜꯂꯒ ꯐꯝꯗꯨꯅ ꯀꯅꯥ ꯑꯃꯠꯇ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯨꯅ ꯆꯪꯂꯛꯇꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯥꯔꯤꯗꯨ ꯇꯞꯅ ꯆꯪꯂꯛꯏ ꯌꯥꯏꯁꯅꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯊꯔꯒ ꯃꯈꯨꯠꯇꯨ ꯇꯞꯅ ꯄꯥꯏꯕꯤꯔꯛꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯀꯩꯁꯨꯝ ꯇꯧꯗꯦ ꯀꯩꯅꯣ ꯀꯞꯄꯤꯔꯣ ꯅꯪꯕꯣ ꯂꯦꯝꯕꯤ ꯍꯣꯏ ꯅꯤꯡꯁꯤꯡꯕꯒꯤ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯔꯛꯄ ꯑꯗꯨꯒꯤꯅꯤ ꯏꯁ ꯑꯗꯨꯒꯤꯕꯨ ꯑꯩ ꯂꯩꯁꯤꯗꯤ ꯀꯌꯥꯝ ꯈꯜꯂꯨꯅꯨꯁꯤ ꯑꯩꯕꯨ ꯗꯗꯥꯅ ꯄꯨꯔꯛꯄꯒꯤ ꯏꯃꯥ ꯍꯣꯏꯅ ꯁꯥꯎꯕ꯭ꯔꯥ ꯁꯥꯎꯗꯦꯗ ꯃꯆꯥꯅꯨꯄꯥꯅ ꯅꯨꯄꯤ ꯆꯦꯜꯂꯛꯄꯕꯨ ꯀꯩꯗꯧꯕꯩ ꯁꯥꯎꯗꯣꯏꯅꯣ ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇꯅ ꯑꯗꯨꯒ ꯀꯩꯒꯤ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇ꯭ꯔꯤꯕ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣই ꯁꯥꯒꯩꯒꯤ ꯑꯍꯜ ꯑꯃꯅꯦ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯦꯅ ꯆꯠꯈ꯭ꯔꯦ ꯃꯌꯥꯝ ꯂꯣꯏꯅ ꯑꯗꯨꯒꯤ ꯐꯔꯛꯇ ꯇꯧꯔꯤꯅꯤ ꯀꯌꯥꯝ ꯈꯜꯂꯨꯅꯨꯁꯤ ꯑꯗꯨꯏ ꯁꯔꯨꯛ ꯆꯥꯛ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ ꯑꯩꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦꯗ ꯗꯗꯥ ꯑꯣꯏꯅ ꯆꯥꯊꯣꯛꯄꯤꯔꯨꯔꯣ ꯆꯔꯥ ꯍꯦꯟꯕ ꯐꯠꯇꯦ ꯂꯥꯛꯑꯣ ꯆꯥꯔꯨꯔꯁꯤ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦꯕ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯄꯣꯊꯥꯅꯕ ꯇꯧꯔꯝꯃꯣ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯆꯪꯂꯒꯦꯀꯣ ꯍꯣꯏ ꯄꯥꯔꯤꯅ ꯌꯥꯏꯁꯅꯥꯕꯨ ꯃꯨꯟꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯑꯍꯤꯡ ꯑꯗꯨ ꯐꯅ ꯊꯦꯡꯂ ꯐꯥꯎꯕ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ
ꯐꯅ ꯀꯨꯏꯅ ꯄꯥꯔꯤꯕꯨ ꯆꯪꯂꯛꯄ ꯉꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯄꯥꯔꯤꯗꯤ ꯆꯪꯂꯛꯄ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯁꯣꯝꯗ ꯄꯥꯔꯤꯁꯨ ꯀꯥ ꯑꯃꯗ ꯍꯤꯞꯂꯒ ꯉꯁꯥꯏ ꯃꯃꯥꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯃꯌꯥꯝꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯏꯃꯥꯅ ꯄꯥꯝꯗꯦ ꯍꯥꯏꯕ ꯊꯕꯛꯁꯤꯗ ꯅꯪ ꯑꯅꯝ ꯀꯜꯂꯒ ꯆꯣꯡꯁꯤꯜꯂꯒ ꯇꯧꯔꯕ ꯅꯠꯇ꯭ꯔꯣ? ꯏꯁꯥꯅ ꯄꯥꯝꯖꯅ ꯄꯨꯔꯛꯂꯤꯕꯁꯤꯕꯨ ꯏꯃꯥꯅ ꯌꯥꯝ ꯌꯦꯠꯂꯛꯂꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯏꯃꯥ? ꯃꯈꯣꯏ ꯏꯃꯨꯡꯒ ꯃꯔꯤ ꯁꯝꯅꯕꯗꯣ ꯄꯥꯝꯗꯦꯅꯦ꯫ ꯑꯩꯅ ꯀꯌꯥꯔꯛ ꯈꯟꯅ ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯇꯧꯗꯅꯕ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯐꯔꯦ, ꯉꯁꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯪ ꯆꯪꯕ ꯌꯥꯔꯣꯏꯀꯣ? ꯑꯩꯗꯤ ꯆꯪꯅꯤ, ꯀꯩꯒꯤ ꯆꯪꯕ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯏꯃꯥꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯂꯛꯀꯅꯨ, ꯏꯃꯥꯅ ꯍꯥꯏꯕꯁꯤ ꯌꯥꯎ꯫ ꯅꯪꯅ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯔꯒꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯌꯥꯔꯣꯏ, ꯏꯃꯥꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯒꯅꯤ꯫ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯕꯣ? ꯅꯪꯅ ꯅꯨꯄꯤ ꯃꯆꯥꯁꯦ ꯂꯨꯍꯣꯡꯕ ꯄꯥꯝꯂꯒꯗꯤ ꯏꯃꯥꯅ ꯍꯥꯏꯕꯁꯤ ꯌꯥꯎ, ꯉꯁꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯌꯥꯔꯣꯏ꯫ ꯃꯃꯥꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯕ ꯇꯥꯔꯦ ꯃꯥꯁꯨ, ꯎꯄꯥꯏ ꯂꯩꯇꯦ꯫ ꯑꯀꯟꯕ ꯋꯥꯍꯩ ꯀꯌꯥꯅ ꯃꯥꯕꯨ ꯐꯥꯖꯤꯟꯈ꯭ꯔꯦ, ꯂꯦꯡꯕ ꯉꯝꯗ, ꯆꯪꯅꯤꯡꯂꯕꯁꯨ ꯆꯪꯕ ꯉꯝꯗ꯭ꯔꯦ꯫ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯍꯤꯡ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅ ꯂꯦꯟꯈ꯭ꯔꯦ꯫ ꯑꯍꯤꯡ ꯑꯊꯦꯡꯕꯗꯨ ꯇꯨꯝꯊꯕ ꯌꯥꯗ ꯄꯤꯕꯥꯔꯦꯜꯗꯨ ꯕꯦꯜꯀꯅꯤ ꯑꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯑꯍꯤꯡꯒꯤ ꯏꯪ ꯏꯪ ꯂꯥꯎꯕ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯃꯁꯥꯗ ꯐꯨꯍꯜꯂꯤ꯫ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯋꯥꯈꯜ ꯊꯃꯣꯏ ꯑꯁꯤꯅ ꯆꯔꯥꯡꯅꯔꯤꯕ, ꯃꯥꯒꯤ ꯁꯛꯇꯝ ꯇꯠꯇꯅ ꯎꯔꯤꯕ? ꯃꯁꯤꯕꯨ ꯑꯩꯅ ꯅꯨꯡꯁꯤꯕꯒꯤꯔ? ꯅꯠꯇꯦ, ꯅꯨꯡꯁꯤꯕ ꯑꯣꯏꯔꯝꯂꯣꯏ, ꯀꯔꯝꯅꯁꯨ ꯑꯣꯏꯒꯅꯤ? ꯂꯝꯂꯥꯟꯕꯤ, ꯅꯪꯒꯤ ꯅꯌꯥꯏꯁꯦ ꯀꯟꯃꯟꯈ꯭ꯔꯦ, ꯅꯪꯕꯨ ꯀꯔꯥꯏꯗ ꯂꯩꯔꯤꯕꯅꯣ? ꯅꯨꯄꯥ ꯃꯥꯅ ꯈꯟꯖꯔꯤꯕ ꯃꯌꯥꯝꯁꯤ ꯐꯪꯒꯗꯧꯔꯤꯕ꯭ꯔꯥ? ꯂꯥꯏꯕꯛꯇꯅ ꯀꯔꯤꯕꯨ ꯇꯝꯂꯤꯕ? ꯅꯣꯡꯗꯝꯈꯣꯜ ꯌꯦꯡꯕ ꯇꯥꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯄ꯭ꯔꯇꯤꯃꯥꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅꯤ ꯍꯥꯏꯔꯒ ꯄꯥꯎ ꯍꯟꯕ ꯊꯥꯔꯛꯂꯝꯃꯤ꯫ ꯌꯨꯝꯁꯤꯕꯨ ꯎꯗꯣꯏ ꯍꯣꯏꯒꯤ ꯌꯨꯝ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯑꯧ ꯃꯥꯅꯦ, ꯃꯥꯃꯥ ꯂꯦꯡꯈꯠꯄꯤꯔꯣ, ꯐꯤꯗꯥꯁꯣꯝꯗ ꯂꯩꯖꯔꯦ, ꯕꯕꯥꯁꯨ ꯑꯍꯜ ꯀꯧꯕ ꯆꯠꯈꯤ, ꯍꯜꯂꯛꯂꯅꯤ꯫ ꯎꯗꯣꯏꯁꯨ ꯑꯍꯜ ꯑꯃꯅꯤꯒ ꯂꯥꯛꯂꯝꯃꯤ꯫ ꯏꯕꯥꯏꯍꯣꯏꯁꯨ ꯌꯧꯔꯛꯂꯦꯗꯅ? ꯑꯩꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯄꯥꯆꯧꯅꯤ, ꯃꯥꯕꯨ ꯄꯣꯛꯄ ꯃꯄꯥ ꯑꯗꯨꯗꯤ ꯂꯩꯈꯤꯗ꯭ꯔꯤ꯫ ꯁꯨꯝꯗꯧꯕꯅꯤ, ꯁꯣꯝꯒꯤ ꯏꯆꯥꯅꯨꯄꯤ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤꯅ ꯃꯁꯥ ꯌꯥꯅꯗꯨꯅ ꯉꯔꯥꯡꯁꯤ ꯄꯨꯔꯛꯇꯨꯅ ꯆꯦꯟ ꯆꯣꯡꯕ ꯇꯧꯔꯔꯦ꯫ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯋꯥꯐꯝ ꯈꯔꯁꯨ ꯊꯝꯖꯅꯤꯡꯉꯤ꯫ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯤꯌꯨ꯫ ꯃꯨꯈꯤꯗꯤ ꯃꯀꯣꯛꯇ ꯐꯤꯒ ꯀꯨꯞꯄ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯕꯤ ꯁꯥꯗꯨꯅ ꯂꯦꯞꯂꯤ꯫ ꯁꯨꯝꯗꯧꯕꯅꯤ ꯏꯕꯨꯡꯉꯣ, ꯏꯆꯥꯅꯨꯄꯥ ꯑꯁꯤ ꯃꯥꯒꯤ ꯑꯦꯛꯖꯥꯝ ꯑꯔꯨꯕ ꯑꯃ ꯊꯥꯒꯗꯕ ꯂꯩ꯫ ꯃꯃꯥꯅ ꯇꯥꯛꯄꯤꯔꯛꯏ ꯁꯨꯝꯅ, ꯑꯗꯨꯅ ꯂꯨꯍꯣꯡꯕꯁꯤ ꯈꯤꯇꯪ ꯇꯞꯊꯅꯤꯡꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯣꯏꯅ ꯍꯥꯏꯕꯤꯔꯛꯏ꯫ ꯀꯔꯤ ꯈꯜꯂꯤ? ꯍꯣꯏ ꯗꯥꯗꯥ, ꯇꯉꯥꯏ ꯐꯗꯕ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯂꯩꯔꯕꯅꯤꯅ ꯀꯔꯝ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯔꯨꯅꯤ? ꯑꯩꯈꯣꯏꯁꯨ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯐꯠꯇꯕꯅꯤꯅ ꯈꯤꯇꯪ ꯇꯞꯊꯅ ꯏꯆꯥꯅꯨꯄꯤꯒꯤ ꯑꯋꯣꯡ ꯑꯋꯣꯟ ꯆꯥꯎꯅ ꯇꯝꯒꯦ ꯈꯜꯂꯤꯕꯅꯤ꯫ ꯕꯦꯃꯥ, ꯆꯥꯗꯣ ꯑꯍꯜꯁꯤꯡꯗ ꯍꯥꯟꯅ ꯄꯤꯌꯨ꯫ ꯑꯗꯨꯁꯨ ꯆꯨꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯗꯤ ꯑꯦꯛꯖꯥꯝ ꯑꯗꯨ ꯂꯣꯏꯔꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯈꯖꯤꯛ ꯇꯞꯊꯅ ꯍꯣꯡꯕ ꯄꯥꯝꯖꯕꯅꯤ꯫ ꯀꯩꯁꯨ ꯌꯥꯝꯅ ꯀꯨꯏꯒꯗꯕꯗꯤ ꯅꯠꯆꯗꯦꯗ꯫ ꯍꯣꯏ ꯗꯥꯗꯥ, ꯑꯉꯥꯡꯗꯣ ꯈꯔ ꯉꯟꯅ ꯍꯦꯛ ꯊꯤꯟꯕꯤꯔꯛꯑꯣ꯫ ꯐꯅꯤ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯂꯦꯡꯊꯣꯛꯆꯈ꯭ꯔꯒꯦ꯫ ꯐꯒꯅꯤ ꯐꯒꯅꯤ꯫ ꯑꯃꯨꯛꯇꯪ ꯄꯨꯟꯅ ꯈꯨꯔꯨꯝꯂꯒ ꯄꯨꯂꯞ ꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯃꯨꯈꯤꯒꯤ ꯃꯇꯧꯁꯤꯗ ꯂꯦꯝꯕꯤꯗꯨ ꯉꯛꯄꯅ ꯂꯣꯏꯔꯦ꯫ ꯁꯣꯝꯗ ꯅꯨꯄꯥ ꯃꯌꯨꯝꯗꯅꯤ꯫ ꯑꯍꯜꯁꯤꯡꯗꯣ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯍꯜꯂꯛꯂꯦ꯫ ꯌꯥꯏꯁꯅꯥꯗꯤ ꯃꯃꯥ ꯃꯄꯥꯅ ꯀꯔꯤ ꯍꯥꯏꯔꯛꯄꯅꯣ ꯈꯟꯅ ꯄꯥꯈꯠꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯃꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ, ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯃꯁꯥꯗꯣ ꯆꯃꯝꯅꯕꯅ ꯂꯣꯏꯔꯦ꯫ ꯌꯥꯏꯁꯅꯥꯒꯤ ꯃꯐꯤ ꯃꯔꯣꯜ ꯑꯍꯣꯡꯕ ꯈꯔ ꯈꯜꯂꯒ ꯂꯩꯔꯛꯂꯒ ꯁꯦꯠꯍꯟꯕꯤꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯊꯤꯟꯅꯕ ꯇꯧꯔꯛꯂꯦ꯫ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯝꯗꯥꯏꯁꯤ ꯄꯥꯔꯤꯗ ꯈꯨꯔꯨꯝꯂꯝꯗꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯏꯕꯦꯝꯃ ꯄ꯭ꯔꯇꯤꯃꯥꯅ ꯌꯥꯗ꯭ꯔꯦ꯫ ꯈꯨꯔꯨꯝꯍꯟꯗꯕꯤ ꯑꯃꯨꯛꯇꯐꯥꯎ ꯎꯅꯍꯟꯗ ꯃꯍꯩ ꯃꯍꯩ ꯇꯧꯗꯨꯅ ꯃꯌꯨꯝꯗ ꯊꯤꯜꯂꯛꯂꯦ꯫ ꯅꯨꯄꯤ ꯃꯥꯒꯤ ꯑꯁꯥ ꯎꯗ꯭ꯔꯦ, ꯀꯥꯏꯔꯦ꯫ ꯊꯃꯣꯏ ꯑꯗꯨꯁꯨ ꯃꯆꯦꯠ ꯇꯥꯅ ꯃꯌꯨꯝ ꯍꯜꯂꯛꯂꯒꯅ ꯀꯔꯤ ꯑꯣꯏꯕ ꯃꯤꯠ ꯎꯗ꯭ꯔꯦ ꯍꯥꯏꯅ ꯃꯤꯅ ꯑꯁꯨꯛ ꯇꯣꯅ ꯊꯤꯅ ꯍꯥꯏꯔꯛꯄꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯁꯣꯝꯗꯅ ꯄ꯭ꯔꯤꯇꯤꯅ ꯁꯤ ꯆꯠꯈ꯭ꯔꯤꯁꯤꯗꯒꯤꯅꯦ ꯑꯃꯨꯛ ꯍꯟꯅ ꯃꯥꯏ ꯂꯩꯒꯦ ꯈꯟꯒꯅꯨ꯫ ꯑꯩꯒꯤ ꯏꯕꯨꯡ ꯑꯄꯪꯕꯁꯤꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛ꯫
ꯑꯩꯒꯤ ꯏꯕꯨꯡꯒꯤꯗꯤ ꯃꯇꯤꯛ ꯆꯥꯕ ꯑꯃ ꯊꯤꯗꯧꯔꯤꯅꯤ. ꯃꯤꯇꯥꯡꯗꯤ ꯅꯪꯅ ꯃꯧ ꯑꯣꯏꯗꯅ ꯀꯩꯕꯨ ꯀꯥꯟꯅꯗꯧꯔꯤꯅꯣ? ꯃꯍꯥꯔꯥꯅꯤꯗꯧꯅ ꯂꯩꯒꯦ ꯀꯥꯏꯅ ꯈꯜꯂꯤꯗꯣ ꯑꯗꯨ ꯊꯥꯗꯣꯛ. ꯋꯥꯈꯜ ꯂꯥꯛꯄꯗ ꯃꯌꯨꯝ ꯌꯧꯗꯨꯅ ꯂꯩꯔꯝꯂꯦ. ꯃꯨꯈꯤꯗꯨ ꯍꯥꯟꯅꯒꯨꯝ ꯇꯧꯔꯝꯗ꯭ꯔꯦ. ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯗꯨꯅ ꯃꯌꯥꯝꯗꯨ ꯐꯖꯅ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ. ꯄ꯭ꯔꯇꯤꯃꯥꯁꯨ ꯑꯐꯕꯒꯤ ꯃꯥꯏꯈꯨꯝ ꯎꯞꯇꯨꯅ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯅꯣꯛ ꯅꯣꯛꯇꯅ ꯌꯥꯎꯔꯤ. ꯑꯉꯛꯄꯅꯤ. ꯃꯤꯑꯣꯏꯕꯒꯤ ꯁꯛꯂꯣꯟ ꯃꯈꯜ ꯌꯥꯝꯕ, ꯁꯥꯌꯣꯟ ꯌꯥꯝꯕ ꯃꯤꯑꯣꯏꯕ ꯍꯥꯏꯅꯔꯤꯕꯅꯤ. ꯃꯄꯥꯟꯊꯣꯡꯗ ꯃꯤ ꯃꯥꯜꯂꯕꯁꯨ ꯃꯅꯨꯡꯗ ꯃꯤ ꯅꯠꯇꯕ ꯀꯌా ꯑꯃꯁꯨ ꯂꯩ. ꯃꯗꯨꯕꯨ ꯈꯪꯗ ꯂꯣꯏꯅꯔꯨꯕ ꯅꯛꯂꯨꯕꯗ ꯃꯍꯤꯛ ꯑꯗꯨꯅ ꯁꯥꯗꯣꯡ ꯄꯨꯝꯕ ꯆꯥꯊꯣꯛꯇꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗ ꯂꯩꯍꯧꯕ ꯀꯌꯥ ꯑꯃꯁꯨꯅꯤ. ꯄ꯭ꯔꯤꯌꯥꯅ, ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯒ ꯊꯥꯖꯗꯦ ꯏꯕꯦꯝꯃ. ꯈꯠꯈꯠꯅ ꯌꯨꯡ ꯉꯟꯇꯥ ꯄꯥꯟꯈꯤꯗꯧꯔꯦꯅꯦ. ꯑꯋꯥꯕꯗꯨ ꯂꯣꯠꯇꯨꯅ ꯃꯤꯅꯣꯛꯅ ꯃꯃꯥꯡ ꯊꯥꯗꯨꯅ ꯍꯥꯏꯔꯛꯏ. ꯈꯪꯗꯦꯗ, ꯑꯩꯐꯥꯎ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ. ꯍꯣꯏ ꯌꯥꯔꯦ, ꯈꯪꯖꯔꯦ ꯏꯕꯦꯝꯃ. ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯄꯨꯜꯂꯔꯦ ꯃꯌꯥꯝꯗꯨ. ꯑꯗꯨꯕꯨ ꯌꯥꯏꯁꯅꯥꯗꯤ ꯃꯅꯨꯡꯒꯤ ꯋꯥꯔꯤ ꯈꯪꯕꯅ ꯍꯔꯥꯎꯕ ꯉꯝꯗꯦ. ꯃꯣꯃꯣ ꯅꯣꯛꯄ ꯃꯥꯏꯈꯨꯝꯗꯨ ꯋꯥꯅ ꯎꯞꯂꯤ. ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯄꯥꯔꯤꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ. ꯂꯦꯝꯕꯤꯗꯨ ꯑꯆꯥꯄꯣꯠ ꯃꯌꯨꯝ ꯈꯔ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ. ꯃꯥꯂꯦꯝꯉꯥꯟꯕꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ. ꯁꯦ. ꯂꯦꯝꯕꯤꯅ ꯑꯆꯥꯄꯣꯠꯇꯨ ꯄꯤꯔꯛꯂꯝꯃꯤ. ꯏ, ꯑꯁꯨꯛ ꯌꯥꯝꯕꯁꯤꯗꯤ ꯀꯅꯥ ꯆꯥꯗꯣꯏꯕ? ꯆꯠꯂꯣꯗ, ꯅꯁꯥ ꯈꯨꯐꯗꯨꯒ ꯉꯥꯡꯂꯩꯗꯨꯒ ꯌꯥꯝ ꯆꯥꯟꯅꯗꯦ. ꯄꯨꯟꯅ ꯆꯥꯃꯤꯟꯅꯅꯕ ꯑꯩꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤꯗꯅ. ꯌꯥꯔꯦ, ꯇꯥꯅꯤꯡꯗ꯭ꯔꯦ. ꯆꯠꯂꯨ ꯂꯥꯛꯑꯣ ꯑꯝꯇ. ꯃꯤꯅ ꯎꯈ꯭ꯔꯅꯤꯕ. ꯑꯩ ꯏꯀꯥꯏꯖꯩ. ꯋꯥꯍꯩꯗꯨ ꯍꯥꯏꯗꯨꯅ ꯃꯥꯂꯦꯝꯉꯥꯟꯕꯕꯨ ꯏꯟꯗꯨꯅ ꯃꯥꯁꯨ ꯇꯐꯤꯡ ꯇꯐꯤꯡ ꯆꯪꯈ꯭ꯔꯦ. ꯆꯠꯈꯤꯕ ꯂꯦꯝꯕꯤꯗꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯂꯒ ꯃꯥꯁꯨ ꯆꯠꯈ꯭ꯔꯦ. ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯈꯩꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯍꯟꯅꯈ꯭ꯔꯦ. ꯏꯃꯥꯇꯣꯟꯅ ꯌꯥꯝ ꯁꯥꯎꯕ꯭ꯔꯥ ꯂꯦꯝꯕꯤ? ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗ꯭ꯔꯕꯅꯤ. ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯔꯦꯕꯣ. ꯏꯁꯧꯒ ꯑꯝꯇ ꯇꯧꯗ꯭ꯔꯦꯉꯣ. ꯄ꯭ꯔꯤꯌꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯅꯪ ꯌꯨꯝ ꯄꯥꯟꯕ ꯈꯪꯂꯅꯤ ꯈꯟꯕꯅꯔ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯦ ꯅꯣꯏ ꯅꯃꯥꯇꯣꯟꯁꯦ. ꯇꯥꯟꯖꯥꯗꯨꯗ ꯃꯨꯈꯤꯗꯣ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯦ. ꯏꯃꯥꯗꯤ ꯅꯪꯁꯦ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯝꯂꯗ꯭ꯔꯅ ꯄꯥꯈꯠꯂꯨꯔꯕꯅꯤ. ꯏꯆꯥꯅ ꯇꯦꯛꯇ ꯀꯥꯏꯗ ꯂꯥꯛꯄꯁꯦ ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ. ꯏꯃꯥꯇꯣꯟ, ꯍꯥꯏꯅ ꯍꯥꯏꯅ ꯄꯤꯗꯨ ꯇꯞꯅ ꯁꯤꯟꯊꯔꯛꯏ. ꯏꯆꯥꯒꯤ ꯑꯋꯣꯡ ꯑꯋꯣꯟ ꯆꯥꯎꯅ ꯇꯧꯗꯨꯅ ꯍꯣꯡꯗꯧꯔꯤꯕꯅꯤ. ꯏꯆꯥꯒꯤ ꯀꯔꯤꯁꯨ ꯋꯥꯠꯍꯜꯂꯨ. ꯌꯦꯡꯉꯣꯏ, ꯅꯨꯄꯥ ꯃꯌꯨꯝꯅꯗꯤ ꯂꯨꯍꯣꯡꯕꯁꯤ ꯈꯤꯇꯪ ꯇꯞꯊꯅꯤꯡꯕꯒꯤ ꯃꯥꯜꯂꯤ. ꯅꯤꯄꯥ ꯃꯆꯥꯗꯣ ꯑꯦꯛꯖꯥꯝ ꯑꯃ ꯂꯩ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯔꯝꯃꯤꯅꯦ. ꯂꯩ ꯍꯥꯏꯕꯅꯤ ꯏꯃꯥꯇꯣꯟ. ꯇꯞꯂꯁꯨ ꯇꯞꯅ ꯍꯣꯡꯕ ꯇꯥꯕꯅꯤ. ꯃꯗꯨꯁꯨ ꯉꯥꯏꯗ ꯌꯥꯔꯤꯕ꯭ꯔꯥꯗꯣ. ꯐꯔꯦ ꯐꯔꯦ. ꯅꯈꯣꯏꯁꯨꯅꯦ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯍꯜꯂꯨꯀꯣ. ꯏꯃꯥ ꯀꯔꯤꯅꯣ ꯌꯦꯡꯂꯨꯈꯤꯒꯦ. ꯍꯣꯏ ꯏꯃꯥ. ꯃꯨꯈꯤꯒꯤ ꯃꯇꯧꯗꯨꯗ ꯄ꯭ꯔꯤꯌꯥꯗꯤ ꯉꯛꯄꯅ ꯂꯣꯏꯔꯦ. ꯌꯥꯏꯁꯅꯥꯒꯤꯗꯃꯛ ꯋꯥꯔꯝꯕꯗꯨ ꯈꯔꯗꯤ ꯁꯥꯐꯔꯦ. ꯃꯇꯝꯁꯨ ꯍꯧꯈꯤꯕꯅ ꯄꯥꯔꯤꯁꯨ ꯆꯠꯀꯗꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ. ꯅꯪꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎꯀꯣ. ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦꯗ. ꯆꯥꯕ ꯊꯛꯄꯗꯣ ꯍꯩꯁꯤꯡ. ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ. ꯑꯗꯨꯅ ꯂꯣꯏꯔꯕ꯭ꯔꯥ? ꯑꯩꯅ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯔꯝꯃꯨ. ꯑꯩꯒꯤꯗꯃꯛ ꯂꯦꯞꯂꯝꯃꯨ. ꯃꯥꯏ ꯄꯥꯛꯅꯍꯟꯕꯤꯔꯣ. ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗ ꯍꯣꯠꯅꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ. ꯑꯗꯨꯕꯨ ꯅꯪꯒꯤꯗꯃꯛ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯂꯩꯍꯧꯔꯤ ꯍꯥꯏꯕꯁꯤꯃꯗꯤ ꯀꯥꯎꯕꯤꯒꯅꯨ. ꯑꯩ ꯃꯇꯝ ꯑꯗꯨꯐꯥꯎ ꯈꯣꯡꯐꯝ ꯆꯦꯠꯅ ꯉꯥꯏꯔꯝꯒꯦ. ꯆꯠꯈ꯭ꯔꯦ ꯄꯥꯔꯤꯁꯨ. ꯄꯤꯔꯝꯃꯤ ꯕꯤꯗꯥꯏ ꯑꯃ. ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯕꯤꯗꯥꯏꯔ? ꯅꯠꯇꯦ. ꯃꯇꯝ ꯈꯔꯒꯤꯅꯤ. ꯃꯇꯝ ꯈꯔꯒꯤꯅꯤ ꯈꯜꯂꯁꯤ. ꯉꯥꯏꯔꯝꯃꯨ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯔꯝꯂꯦ. ꯁꯣꯝꯗꯅ ꯗꯦꯅꯤꯌꯦꯜꯅ, ꯀꯩꯅꯣ ꯑꯁꯤ ꯁꯣꯅꯣ ꯆꯨꯕꯤꯁꯦ ꯑꯩꯈꯣꯏ ꯑꯣꯐꯤꯁꯁꯤꯗ ꯊꯕꯛ ꯇꯧꯗꯣꯏꯔꯥ ꯍꯥꯏꯁꯦ? ꯄꯤꯕꯥꯔꯦꯜꯅ ꯈꯨꯝꯂꯛꯏ. ꯑꯩ ꯀꯥꯇꯨ ꯀꯥꯔꯟ ꯉꯥꯡꯒꯅꯨ. ꯃꯤꯅ ꯇꯥꯔ ꯅꯨꯡꯉꯥꯏꯔꯣꯏ. ꯄ꯭ꯔꯤꯌꯥꯗꯨ ꯄꯔꯞ ꯆꯪꯂꯛꯂꯒ ꯍꯥꯏꯔꯛꯏ. ꯌꯥꯝꯕꯣ, ꯑꯩꯈꯣꯏ ꯗꯗꯥꯗꯤ? ꯂꯥꯛꯑꯅꯤ. ꯅꯪ ꯇꯧꯒꯗꯕꯗꯣ ꯗꯦꯅꯤꯌꯦꯜꯒ ꯇꯥꯟꯅꯔꯣ. ꯍꯥ? ꯑꯁꯤ ꯉꯥꯅꯨ ꯑꯉꯧꯕꯁꯤꯒ ꯇꯥꯟꯅꯗꯣꯏꯕ? ꯑꯁ, ꯑꯩ ꯌꯥꯝ ꯇꯟꯗꯧꯔꯤꯗ. ꯈꯪꯗꯦ, ꯅꯨꯡꯉꯥꯏꯅꯤꯕ ꯅꯪ. ꯗꯦꯅꯤꯌꯦꯜꯗꯨ ꯋꯥꯈꯜꯗ ꯈꯜꯂꯤ. ꯆꯤꯟꯕꯥꯜꯗꯤ ꯀꯥꯡꯂꯛꯇꯦ.
ꯁ꯭ꯇꯥꯐ ꯑꯅꯧꯕ ꯀꯧꯕꯗꯨꯗ ꯔꯤꯌꯥꯁꯨ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯏꯟꯇꯔꯚ꯭ꯌꯨꯗ ꯌꯥꯎꯔꯤ꯫ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯕꯅ ꯔꯤꯖꯦꯛ ꯇꯧꯕꯁꯨ ꯐꯖꯕ ꯑꯣꯏꯗꯕꯗꯨꯗ ꯄꯥꯝꯗ ꯌꯥꯎꯍꯟꯕꯗ ꯇꯥꯔꯦ꯫ ꯔꯤꯌꯥꯅ "ꯁꯥꯔ, ꯑꯩ ꯀꯔꯝ ꯀꯥꯟꯗꯒꯤ ꯖꯣꯏꯟ ꯇꯧꯕ ꯌꯥꯅꯤ?" ꯃꯥꯂꯦꯝꯉꯥꯟꯕꯅ ꯈꯨꯝꯂꯛꯏ, "ꯍꯥꯟꯅꯒꯨꯝ ꯃꯤꯡ ꯑꯗꯨꯝ ꯀꯧꯅꯁꯤꯗ꯫ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯄꯣꯁ ꯑꯃ ꯄꯨꯔꯕꯅꯤꯅ ꯃꯤꯡ ꯀꯧꯕꯁꯦ ꯃꯤ ꯃꯃꯥꯡ ꯐꯖꯗꯦꯅ ꯇꯧꯕ꯫ ꯆꯥꯎꯕ ꯄꯤꯛꯄ ꯃꯔꯨꯞ ꯉꯥꯛꯇꯅꯤ, ꯑꯗꯨꯝ ꯆꯝꯅꯗ ꯈꯟꯅꯔ ꯂꯣꯏꯔꯦ꯫ ꯑꯗꯣ ꯍꯌꯦꯡꯗꯩ ꯐꯖꯅ ꯊꯕꯛꯁꯦ ꯇꯧꯕ ꯌꯥꯔꯅꯤ." "ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ, ꯑꯗꯣ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ." "ꯍꯣꯏ ꯍꯣꯏ." ꯃꯥꯂꯦꯝꯉꯥꯟꯕꯗꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯗꯨꯗ ꯐꯣꯟꯗꯨ ꯍꯥꯡꯂꯒ ꯇꯦꯛꯁ ꯑꯃꯗꯤ ꯀꯣꯜ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯅ ꯌꯦꯡꯂꯤ꯫ ꯎꯔꯦ, ꯂꯦꯝꯕꯤꯒꯤ ꯇꯦꯛꯁ ꯈꯔꯒ ꯃꯤꯁꯀꯣꯜ ꯈꯔꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯍꯥꯏꯅꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯉꯁꯤ ꯑꯁꯤ ꯎꯅꯁꯤ ꯍꯥꯏꯅꯈꯤꯕꯅꯤ꯫ ꯃꯥꯅꯁꯨ ꯍꯥꯏꯈ꯭ꯔꯒ ꯃꯥ ꯊꯕꯛ ꯃꯌꯥꯝꯁꯤꯅ ꯀꯥꯎꯊꯣꯛꯂꯨꯕꯅꯤ꯫ ꯒꯥꯔꯤ ꯁꯣꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ꯫ ꯄꯤꯕꯥꯔꯦꯜꯗ ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦ ꯍꯥꯏꯔꯝꯂꯒ ꯂꯥꯛꯏ꯫ ꯍꯥꯏꯅꯈꯤꯕ ꯃꯐꯝꯗꯨ ꯌꯧꯕꯒ ꯒꯥꯔꯤꯗꯨ ꯄꯥꯔꯛ ꯇꯧꯔꯝꯂꯒ ꯄ꯭ꯔꯞ ꯂꯥꯛꯏ꯫ ꯁꯨꯝ ꯂꯥꯛꯄꯅ ꯎꯔꯦ ꯄꯤꯛꯇꯛ ꯇꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨ꯫ ꯃꯥꯁꯨ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ, "ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯌꯧꯔꯛꯄ?" "ꯃꯄꯣꯛ ꯑꯃ ꯐꯥꯔꯦ ꯅꯪ ꯉꯥꯏꯕꯗ." "ꯁꯥꯊꯤ ꯀꯨꯏꯔꯦ ꯑꯗꯨꯗꯤ, ꯍꯅꯨꯔꯝꯗ꯭ꯔꯤꯁꯤꯅ ꯀꯩꯒꯤ? ꯅꯣꯏꯅ ꯇꯨ ꯇꯧꯕꯩ ꯍꯅꯨꯗ꯭ꯔꯤꯕ? ꯀꯩꯗꯧꯕꯩ ꯂꯥꯛꯏꯅꯣ? ꯊꯦꯡꯗꯧ ꯑꯣꯏꯔꯗꯤ ꯀꯩꯒꯤ ꯎꯅꯁꯤ ꯍꯥꯏꯔꯛꯂꯤꯅꯣ? ꯂꯥꯛꯇ꯭ꯔꯁꯨ ꯀꯣꯛꯇꯣꯛꯎ ꯌꯥꯗ꯭ꯔꯣ?" ꯃꯆꯤꯟ ꯃꯆꯥꯗꯨꯅ ꯃꯃꯥꯏ ꯃꯆꯥꯗꯨꯅꯤ ꯏꯁꯧ ꯇꯧꯔꯤꯕꯗꯨ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦ꯫ "ꯑꯩꯅ ꯎꯅꯁꯦ ꯍꯥꯏꯔꯒ ꯑꯩꯅ ꯂꯥꯛꯇ꯭ꯔꯗꯤ ꯅꯨꯄꯥ ꯑꯇꯣꯞꯄꯅ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤ ꯃꯆꯥꯁꯦ ꯐꯥꯈ꯭ꯔꯗꯤ ꯀꯝꯗꯧꯅꯤ? ꯐꯔꯝꯅꯦ ꯐꯥꯈ꯭ꯔꯗꯤ." "ꯍꯩ, ꯌꯥꯗꯦ ꯌꯥꯗꯦ, ꯅꯪ ꯐꯥꯈꯤꯕꯒ ꯌꯥꯗꯦꯀꯣ꯫ ꯑꯩꯈꯣꯏ ꯌꯨꯝꯗ ꯏꯁꯧ ꯂꯥꯡꯍꯜꯂꯒ ꯑꯦꯂꯥꯝ ꯑꯣꯏꯅꯕ ꯊꯝꯈꯤꯗꯣꯏꯅꯤ." "ꯌꯥꯝ ꯍꯧꯔꯛꯀꯅꯨꯀꯣ, ꯃꯥꯅ ꯊꯦꯡꯅꯈꯩ ꯂꯥꯛꯑꯒ ꯈꯟꯅꯕꯁꯨ ꯍꯧꯕ ꯁꯥꯏ." "ꯌꯥꯔꯦꯁꯦ, ꯁꯥꯎꯔꯅꯨ, ꯑꯩ ꯊꯕꯛꯅ ꯌꯥꯗꯕꯩꯅꯤ꯫ ꯑꯗꯣ ꯀꯩ ꯆꯥꯅꯤꯡꯒꯦ ꯅꯪꯕꯣ?" "ꯀꯩꯝ ꯆꯥꯅꯤꯡꯗꯦ." "ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯣꯏꯅ ꯆꯥꯒꯦꯔꯣ, ꯑꯁꯥꯎꯕ ꯏꯪꯊꯅꯕ?" ꯅꯪ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯃꯥꯂꯦꯝꯒꯤ ꯄꯥꯝꯕꯣꯝ ꯑꯗꯨꯗ ꯄꯣꯞ ꯄꯣꯞ ꯊꯥꯏ꯫ "ꯐꯨꯖꯧꯅ ꯍꯥꯀꯠꯆꯕ ꯍꯣꯠꯄꯒ ꯆꯞ ꯃꯥꯟꯅꯕꯁꯤꯕꯨ." "ꯃꯁꯥ ꯐꯔꯦꯅ ꯌꯥꯝ ꯀꯟꯕꯒ ꯁꯥꯏꯅꯦ." ꯋꯥꯍꯩꯗꯨ ꯍꯥꯏꯗꯨꯅ ꯄꯥꯝꯕꯣꯝ ꯑꯗꯨꯗ ꯈꯨꯖꯤꯟꯅ ꯀꯟꯅ ꯁꯤꯛꯇꯠꯂꯤ꯫ "ꯑꯌꯣ, ꯅꯥꯏꯅꯦꯍꯦ! ꯎꯁ, ꯈꯣꯏꯅ ꯆꯤꯛꯄꯒ ꯆꯞ ꯃꯥꯟꯅꯩꯅꯦ." "ꯐꯔꯝꯃꯅꯤꯅꯦ, ꯌꯥꯝ ꯑꯀꯟ ꯁꯥꯈꯨꯑꯣ, ꯑꯩ ꯍꯣꯁꯇꯦꯜꯗ ꯆꯪꯗꯧꯔꯦ." "ꯀꯥꯏꯗ? ꯀꯩꯒꯤ?" "ꯃꯦꯗꯤꯀꯦꯜ ꯇꯝꯅꯕꯒꯤ ꯆꯠꯇꯣꯏꯕ." "ꯐꯔꯦꯅꯦ ꯑꯗꯨꯗꯤ, ꯑꯩꯁꯨ ꯗꯣꯛꯇꯔꯒꯤ ꯍꯁꯕꯦꯟ ꯀꯥꯏꯗꯣ ꯑꯣꯏꯗꯧꯔꯕ." "ꯆꯨꯍꯦ, ꯑꯁꯤꯕꯨ ꯋꯥꯅꯤ." ꯃꯈꯣꯏꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ, ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯂꯥꯞꯇꯛꯅ ꯒꯤꯗꯜꯅ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯀꯔꯤꯕꯨ ꯈꯜꯂꯒ ꯆꯠꯈ꯭ꯔꯤꯕ? ꯂꯦꯝꯕꯤꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯇꯧꯔꯛꯄ? ꯂꯥꯏꯕꯛꯇꯅ ꯀꯔꯤ ꯇꯝꯂꯤꯕꯅꯣ? ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯄꯥꯔꯤꯅ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ "ꯆꯥꯛ ꯆꯥꯔꯕꯣ ꯅꯪꯕꯣ?" "ꯆꯥꯔꯦ꯫ ꯗꯗꯥꯗꯤ ꯆꯥꯔꯕꯣ?" "ꯆꯥꯗ꯭ꯔꯤ, ꯉꯥꯏꯍꯥꯛ ꯋꯥꯠꯂꯤ꯫ ꯀꯩꯗꯧꯔꯝꯃꯤꯅꯣ?" "ꯁꯨꯝ ꯐꯝꯂꯝꯕꯅꯤ." "ꯑꯩ ꯆꯠꯈꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯅꯪꯕꯣ?" "ꯈꯪꯗꯦ, ꯏꯅꯥꯛꯇꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯥꯞꯈꯤꯒꯗꯧꯕꯒꯨꯝ ꯈꯜꯂꯤ ꯊꯃꯣꯏꯁꯤꯗ." "ꯌꯥꯝ ꯍꯦꯟꯖꯤꯟꯅꯁꯨ ꯈꯟꯖꯤꯟꯒꯅꯨ, ꯑꯩ ꯑꯗꯨꯝ ꯂꯩꯗꯧꯕꯁꯨ ꯅꯠꯇꯕꯁꯤꯕꯨ. ꯂꯣꯏꯕꯒꯅꯦ ꯐꯠ ꯂꯥꯛꯀꯦꯁꯦ." "ꯅꯍꯥꯟꯅ ꯆꯦꯜꯂꯝꯃꯁꯨ ꯐꯗꯧꯕ." "ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ?" "ꯑꯗꯨ ꯑꯣꯏꯔꯗꯤ ꯐꯠ ꯂꯨꯍꯣꯡꯊꯣꯛꯑꯒ ꯅꯪꯕꯨ ꯑꯩꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯑꯗꯨꯗ ꯑꯗꯨꯝ ꯄꯨꯕꯤ ꯌꯥꯔꯦꯗꯅ, ꯐꯖ ꯐꯖꯕ ꯃꯌꯥꯝꯁꯤꯗ." "ꯃꯤꯠ ꯎꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯕꯤ ꯑꯩꯅ ꯏꯟꯅꯔ ꯂꯥꯛꯂꯒ ꯀꯩꯕꯨ ꯀꯥꯟꯗꯣꯏꯅꯣ? ꯗꯗꯥꯗ ꯋꯥꯏ ꯆꯤꯟꯅꯕꯅꯤ, ꯁꯤꯅ ꯍꯦꯟꯅ ꯐꯠꯇ꯭ꯔꯣ?" "ꯑꯗꯨꯃꯥꯏꯅꯅꯦ ꯅꯁꯥꯅ ꯅꯁꯥꯕꯨ ꯍꯟꯊꯅ ꯈꯟꯖꯅꯨ, ꯑꯩ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯅ ꯂꯩꯔꯤꯁꯤ ꯅꯪꯒꯤꯗꯃꯛꯅꯤ, ꯇꯧꯔꯤꯁꯤꯁꯨ ꯅꯪꯒꯤꯗꯃꯛꯇꯅꯤ. ꯑꯩ ꯂꯩꯁꯤꯗꯤ." ꯋꯥꯍꯩꯗꯨꯅ ꯄꯨꯛꯅꯤꯡ ꯍꯦꯟꯅ ꯅꯨꯡꯁꯤꯍꯜꯂꯤ꯫ ꯅꯨꯄꯤꯗꯨ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ, "ꯑꯩ ꯑꯃ ꯂꯩꯍꯧꯔꯦ ꯍꯥꯏꯕꯁꯤ ꯁꯤꯃꯗꯤ ꯀꯥꯎꯕꯤꯅꯨꯀꯣ ꯗꯗꯥ." "ꯍꯩꯃꯥ, ꯑꯃꯨꯛ ꯀꯞꯂꯕ꯭ꯔꯣ? ꯑꯩ ꯊꯨꯅ ꯍꯜꯂꯛꯇꯣꯏꯁꯤꯗꯤ. ꯑꯗꯣ ꯑꯩꯅ ꯅꯍꯥꯟ ꯄꯤꯔꯝꯕꯗꯣ ꯆꯦꯛꯁꯤꯟꯅ ꯑꯩꯅꯦ ꯍꯥꯏꯅ ꯊꯝꯃꯨꯀꯣ." "ꯊꯝꯃꯤ, ꯑꯩꯅ ꯃꯣꯟ ꯃꯈꯥꯗ ꯑꯗꯨꯝ ꯊꯝꯃꯤ." ꯋꯥꯍꯩꯗꯨ ꯍꯥꯏꯅ ꯁꯔꯤꯛꯀꯨꯝꯕ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯈꯤꯡꯂꯛꯏ꯫ ꯃꯈꯣꯜ ꯑꯗꯨꯗ ꯅꯣꯛꯃꯤ ꯇꯧꯖꯩ ꯅꯨꯄꯥꯗꯨ꯫ ꯈꯪꯂꯤꯕꯅꯤ ꯏꯃꯨꯡꯅ ꯄꯥꯝꯗꯦ ꯍꯥꯏꯕ, ꯑꯗꯨꯕꯨ ꯄꯥꯔꯤꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯕꯅ ꯃꯥ ꯂꯥꯞꯊꯣꯛꯄ ꯉꯝꯗꯕꯅꯤ꯫
ꯄꯟꯊꯨꯡꯕꯨ ꯌꯧꯕ ꯉꯝꯗꯧꯔꯤꯕ꯭ꯔꯥ ꯑꯅꯤꯗꯨꯒꯤ ꯅꯨꯡꯁꯤ ꯈꯣꯡꯆꯠꯁꯤ? ꯁꯣꯝꯗꯅ ꯔꯤꯌꯥ. ꯃꯦ ꯀꯃꯤꯟ ꯁꯔ? ꯀꯃꯤꯟ. ꯁꯔꯅ ꯍꯥꯏꯕ ꯐꯥꯏꯜꯗꯨ ꯁꯤꯗ ꯂꯩꯖꯔꯦ. ꯄꯣꯠ ꯌꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯌꯧꯔꯛꯈ꯭ꯔꯕꯣ? ꯌꯧꯔꯛꯇ꯭ꯔꯤꯌꯦ ꯁꯔ, ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯂꯥꯛꯄꯁꯨ ꯌꯥꯏ. ꯍꯣꯁꯄꯤꯇꯥꯜꯒꯤꯗꯤ ꯀꯅꯥꯅ ꯌꯦꯡꯁꯤꯜꯂꯤ? ꯁꯔ ꯃꯥꯂꯦꯝꯅ ꯌꯦꯡꯁꯤꯜꯂꯤꯌꯦ ꯁꯔ. ꯍꯣꯝꯒꯤꯅ ꯀꯅꯥꯅ ꯌꯦꯡꯂꯤꯕ? ꯗꯦꯅꯤꯌꯦꯜꯒ ꯄ꯭ꯔꯤꯌꯥꯒꯅ ꯌꯦꯡꯂꯤ. ꯑꯗꯣ ꯁꯔ ꯑꯩ ꯁꯔ ꯄꯣꯠ ꯆꯩꯗꯣ ꯂꯥꯛꯑꯦ ꯍꯥꯏꯌꯦ, ꯍꯧꯖꯤꯛ ꯆꯠꯄꯤꯒꯗ꯭ꯔꯥ? ꯔꯤꯌꯥꯅ ꯋꯥ ꯍꯥꯏꯒꯦ ꯇꯧꯕꯗꯨ ꯅꯪꯍꯧꯗ꯭ꯔꯦ. ꯃꯦꯗꯥꯅ ꯋꯥ ꯍꯥꯏꯔꯛꯄꯗꯨꯗ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ. ꯆꯠꯀꯅꯤ. ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯅꯕ ꯇꯧꯔꯣ. ꯍꯣꯏ ꯁꯔ. ꯅꯪ ꯑꯣꯐꯤꯁꯀꯤꯁꯦ ꯈꯔ ꯌꯦꯡꯉꯝꯃꯨꯀꯣ ꯔꯤꯌꯥ. ꯐꯅꯤ ꯁꯔ. ꯄꯤꯕꯥꯔꯦꯜꯁꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯊꯣꯛꯈ꯭ꯔꯦ. ꯁꯣꯝꯗ ꯔꯤꯌꯥ. ꯅꯪꯕꯨ ꯑꯩꯒꯤꯇ ꯑꯣꯏꯅꯕ ꯇꯞꯅ ꯇꯞꯅ ꯍꯣꯠꯅꯒꯅꯤ. ꯅꯪꯗꯤ ꯑꯩꯒꯤꯅꯤ, ꯀꯅꯥꯒꯤꯁꯨ ꯑꯣꯏꯈꯤꯕ ꯌꯥꯔꯣꯏ.